Khirki ngari. Good morning ma'am. Hojikse pung mariga minute tranga tare masu hojik pung manga taga tabang pham chattuinina ai hogale pung manga aidi chana ba thakna ba khara tawbige mana ngalli chakpudi chaningde haibu ko adoi so ine yumdagi chatparina kitang to su chasaloina pung ni pan da thumudoini do hojikse pung mariga minute tra manga taraga su khara khara ding ngale nungju adum chule hone ma chalan dai da chubida di phani ai nung amuk chola di lok phune ba nung chubidredi fani aduga magi punaba ngari thumyakpi ngari ne asise prek prek launa ngauthokpirani aduga tonga khara ngauraga piani ngarangse nangdre ai tawra thamamge tawba ado hojikte dum chak thagalinge de jang de leiramina ngarang thangi sareng ni sare horamanina adum hojik chak thagalinge da ase ngauthokpa yarani thumyakpise thawse khara di yama mare dusu ene dum singaw loiraga thawarembada ngari thuaidi otonga dum ngausange tawba magi punabagin adasu magi khang thaw loi leine bako aduga ngari kekese topa jatina di chadabanina ngangenane manam namthi ngang akoi dum ainadaba podoidi sawbado adu moisu sawnabada adum ngari se mamangda di pura chakharaga kaimbo chadadana dum pore se ngaura pujamgare ngari sekmai ngari semaga ngari ne bung pirakpado amase thugaira ngaurani aduga thumyakpi ngari se prek prek launa mai ngauthokpira chak yam charoi hot nganbudi ngallebako aduna ma chak yam chaningde jin nang happa ko nya chak lemanum khawai ko bilum Khirki ngari. Khirki ngari ne cha to thamoi toran jaradu ama nu ju ma tham jamu dama tham amba marum ni ju ma tham ba aidi ubude marumani mi jami madi matanda natanina ya sao giờ mà nó nuôi ba mày đi sani na gai haribo babura Yang ramai kali tu. Saya yang sawi. Tahu tak? Kalau được không? Không. Kalau được. Ngallibanina kanam thoknadre koigi mapuoigi main gate se hangde chabi lawra hangde toy chalamdai sida mohana nongje kandara ba keno ngasai na bu khara makup tarami hoje khara chaw tara ba keno nongjo bu de habi ade adum ma sai nge pik ping taram bu dagi ne nongkup taram bu dagi rengkot litsan gare rengkot lida so kije ba mamang da su mai na chola gane koigi lamsang thodui ni na dum makhut ke kai chot pani na inga de mukhurak kadra ni na kiba Sáu đi đầu rồi, bây giờ thật rồi. Nó người có hấp cái miếng.
Thong đôi thình giờ là được không? Hả? Ấy thình giờ là ghê. Kéo nữa. Tâm thâu của, tâm thâu xoay tàu ra ấy thình giờ là ghê. Ôi hồi. Ấy thình giờ là ghê. Ấy thình là ghê chỗ. Nong phabi bai na khalaga tam na bu nong se kansala I thong se na ma bike te kumtharaga lon ba do manungai ta he ko aina I lon sala ge hai mangaga minute tawa tare pung ma dum mana ngali de hai dum thong tha ko lo sala ko adu hijang se koi sojik sonu ba paru ga su skun chatoi ni na mani chara wan jarani ajo chakra dilem halam ene lemallam haida adu ma se na maraka madi ana nungai ru dre ba masa ando I test ke tau bani ma gi ando negative udi loi la se u khara nungai negative u ba da adu ga ai se thabo lo sala ga dup tha do e khasi din khara ngal le dup tha do ba na tradition paru school chonu chakhara lo ga tha bane ba ngase ri tha do e thabak lo re bani na aduga as khong da tare ni agarbati se ma sonu na ona da na ko hangdo ba gi maning da ina makolum na pa maning lom da ho le ran drup long tarak bai wai sima kanja roi lai da aduga moi ni gi hoji ngarang le ra ko larik to asi da lei su paru gi su computer le ba sonu ju hindi ka ba chan chan bi da ni akteng diwali moi ni gi tiffin ke hobe ni chak lo ra bani na nga thong ba du ga adum chara wan dui ni na tiffin gi ta ngai ado paru gi ke sticker le ram dre maming je se da oina I ba ta re ma gi se da oina I ni aduga ji kano je tiffin se alu gi paratha oina tau bi ra ni nga sai se ina chak thong ba da ko alu khara ngan jan gi ba adu do ina tillau soi jal laga moro tek to sumaina alu paratha oina tau re sidi hoji chadre moi tiffin gi oina ne sono gi ana handa asaba ani ka ko happy gra ni tomato sauce ka chakare sono ma chalam dai sidi nong di chudre hoji nungsa sa dore nga sai ma nga tang chat pa do di ko ada ma su thung gare ko pa su pung 8 makai da thung gare ka ai humma che ki no khang de 8 makai ta sale ba aduga sena paru ge mo sono chakara baina hoji ko paru ge mo chak tot pi re nga marum ga elisa matum ga paru solution loi re aduga ko yum se ekdam ngari ngau gi ba gi exhaust fan tha ra su room spray ma chai to su yadre manam se ado sigi aidi agarbati liya ge agarbati se manam yam nuksi bane ba ko chandan gi se khirki ge se loina roi bidani hangdoi se ina fan thajal le exhaust fan thajal le adu mok da so air agoi gi room gi spray ke su loi kap thom ne adu bo da manam se ko ngari manam khukan ji di loi re aduna aina liya ge agarbati se oina manam nam jela ju ko ngaw bane ba ado ina liya ge agarbati ani se ma haidok ba se manam se ta ing la ando khirki songi so hangdoi ni songi su pura haidi ai ani ka tang de hangdoi ba ko thongnau se side mamam de dum non salinga se de loi hangto ba anduga kala ti je thara mina nam khara ni si re je thong jalam du ni na ko ji paru muk thilu du ne ba paru thin ma thong jalam ba hangdok ba da wai ngau manam nam thi ba ta le yum lei da na ko paru se a kum thar lei re mu ne ngai lei ma kha dai bu paru thi ra ni tang ma salam da din nong cho cho na chakhare ren ko du pa ga su ko se la ga su adum makut masa de cho lai ma ko ma su ga paru thi na nong sa sa to I ka phi kang ba ya ra adu ga se jira ka la ga pan jira se ni di po ada 90 to na su di ka cha mo ta la wi wi ni ai mamang dai online da gi ka khi ba gi adu di hong gi bana ba chamba tara pi kg da na te ko pawam ro ko ne na se cham tho ge to bai jira jau jo di dum hijang amam da hau to bu su yaw de su ga ge na to bai na aduga ai cha tha ni aduga
ꯁꯪꯒꯣꯝꯁꯦ ꯑꯩ ꯐ꯭ꯔꯤꯖꯇ ꯆꯟꯗ꯭ꯔꯦ ꯈꯥꯡꯉꯅꯤ ꯀꯩꯀꯩ ꯅꯝꯁꯤꯜꯂꯕꯅꯤꯅ ꯍꯤꯟꯖꯥꯡꯁꯤꯡꯒꯤ ꯑꯗꯨꯅ ꯁꯪꯒꯣꯝꯁꯦ ꯃꯄꯥꯟꯗ ꯊꯝꯃꯝꯃꯕ ꯆꯥ ꯂꯣꯜꯂꯒ ꯊꯛꯇꯣꯛꯑꯅꯤ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯊꯣꯡ ꯃꯦꯟ ꯒꯦꯠꯁꯤꯗꯒꯤꯀꯣ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯄꯔꯨ ꯊꯤꯜꯂꯨꯔ ꯍꯜꯂꯛꯄꯒꯤ ꯁꯥꯒꯠꯄꯗꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯖꯤꯔꯥꯁꯦ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯐꯧꯗꯣꯛꯈꯤꯒꯦ ꯑꯗꯣ ꯖꯤꯔꯥꯁꯦ ꯌꯥꯝ ꯐꯗꯤ ꯐꯕ ꯐꯩ ꯃꯔꯨ ꯅꯨꯡ ꯃꯆꯥ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯀꯦꯛ ꯍꯧꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁꯣꯅꯣꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯅ ꯃꯃꯤ ꯇꯤꯐꯤꯟꯗ ꯀꯦꯛ ꯄꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯇꯤꯐꯤꯟ ꯄꯣꯔꯛꯑꯣ ꯄꯔꯨ ꯃꯌꯥꯝꯕꯅ ꯑꯗꯨ ꯍꯥꯏꯌꯦꯅ ꯁꯣꯅꯨꯒꯤ ꯐ꯭ꯔꯦꯟꯅ ꯀꯦꯛ ꯄꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯄꯔꯨꯅ ꯍꯥꯏꯌꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯁꯨ ꯏꯗꯂꯤ ꯄꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯅꯨꯄꯤꯅꯦ ꯍꯥꯏ ꯄꯔꯨꯅ ꯍꯥꯏꯌꯦ ꯑꯗꯣ ꯁꯣꯅꯨꯒꯤ ꯀꯦꯛꯁꯦ ꯑꯩꯅ ꯁꯦꯝꯕꯤꯒꯦ ꯇꯧꯕ ꯑꯗꯨꯅ ꯑꯦꯁꯦꯟꯁ ꯑꯃ ꯂꯧꯔꯛꯄꯅꯤ ꯚꯅꯤꯂꯥꯒꯤ ꯑꯗꯨꯒ ꯖꯤꯔꯥꯁꯦ ꯌꯦꯡꯒꯦ ꯑꯗꯨꯝ ꯑꯩ ꯐꯠꯇꯕ ꯑꯃꯠꯇꯗꯤ ꯌꯥꯎꯕꯗꯤ ꯎꯗꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯑꯃꯠꯇ ꯌꯥꯎꯗꯦꯕ ꯐꯗꯤ ꯐꯔꯦ ꯐꯖꯅ ꯖꯤꯔꯥꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕꯁꯤꯡꯗꯣ ꯑꯃ ꯑꯅꯤꯇ ꯑꯣꯏꯔꯁꯨ ꯅꯨꯡ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯁꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯆꯩꯇꯦꯛ ꯋꯤꯇꯦꯛ ꯀꯩꯀꯩꯒꯁꯨ ꯌꯥꯎꯕꯗꯣ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯐꯧꯔꯒ ꯑꯗꯨꯝ ꯉꯧꯔꯒ ꯍꯥꯏꯗꯤ ꯃꯀꯪ ꯐꯥꯅ ꯀꯪꯈ꯭ꯔꯗꯤ ꯅꯣꯡꯁꯦ ꯑꯗꯨꯝ ꯁꯣꯟ ꯁꯥꯏꯠꯇꯒꯤꯗꯤ ꯑꯃꯨꯛ ꯂꯥꯛꯄꯁꯨ ꯎꯏ ꯅꯨꯡꯁꯥꯗꯨꯕꯨꯗꯤ ꯁꯨꯝ ꯁꯥꯔꯒꯁꯨꯅꯦ ꯑꯗꯣ ꯃꯆꯨꯝꯁꯨ ꯇꯥꯔꯤꯅꯤ ꯑꯗꯩ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯀꯪꯉꯗꯤ ꯀꯪꯉꯒꯁꯨ ꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯅꯗꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕꯗꯗꯤ ꯑꯣꯏꯔꯣꯏ ꯑꯃꯨꯛ ꯈꯥꯡꯗ ꯉꯧꯊꯣꯛꯑꯒ ꯁꯨꯒꯥꯏꯔꯅꯤ ꯄꯋꯥ ꯑꯃꯅ ꯐꯅ ꯑꯗꯨꯝ ꯀꯨꯏꯅ ꯆꯥꯅꯤꯗ ꯉꯥ ꯊꯣꯡꯕ ꯀꯩꯀꯩꯗꯗꯤꯀꯣ ꯖꯤꯔꯥꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯏꯟꯖꯥꯡ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯩ ꯏꯔꯣꯟꯕ ꯈꯛꯇ ꯑꯣꯏꯔꯝꯃꯅꯤ ꯀꯥꯡꯁꯣꯏꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯖꯤꯔꯥ ꯃꯀꯨꯞꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯥꯏꯆꯤꯒ ꯇꯦꯖꯄꯇꯥꯒ ꯍꯥꯞꯄ ꯁꯨꯔꯒꯀꯣ ꯂꯥꯁꯇ ꯊꯥꯛꯄꯁꯦ ꯏꯟꯖꯥꯡ ꯃꯅꯝ ꯅꯨꯡꯁꯤꯌꯦꯕ ꯆꯦꯛꯁꯤꯒꯤ ꯃꯔꯨꯝꯗ ꯊꯝꯃꯝꯃꯤꯅꯤꯅ ꯑꯗꯨꯝ ꯍꯧꯗꯣꯡ ꯀꯩꯀꯩ ꯀꯥꯔꯁꯨ ꯏꯟꯊꯗꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯃꯈꯥꯗ ꯂꯩ ꯑꯃ ꯌꯦꯡꯍꯜꯂꯒꯦ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯇꯨꯡꯒꯥꯛ ꯆꯤꯡ ꯅꯍꯥꯟ ꯄꯔꯨꯒ ꯁꯣꯅꯨꯒꯅ ꯆꯤꯡꯕꯗꯨꯅꯤ ꯑꯥꯗ ꯂꯩ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯆꯨ ꯍꯥꯏꯅꯤ ꯌꯥꯝ ꯂꯥꯞꯄꯤꯀꯣ ꯖꯨꯝ ꯈꯔ ꯆꯤꯡꯉꯝꯕꯁꯤꯅ ꯎꯗꯕꯗꯤ ꯈꯪꯗꯔꯦ ꯁꯤꯒꯤ ꯏꯁꯤꯡ ꯃꯆꯨ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤ ꯂꯩꯁꯦ ꯂꯥꯞꯅ ꯌꯦꯡꯕꯗꯒꯤꯅꯦ ꯄꯥꯟꯅꯁꯨ ꯍꯧꯔꯤꯁꯦ ꯃꯈꯣꯡꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯂꯩꯁꯦ ꯁꯥꯊꯤꯅ ꯐꯖꯩ ꯃꯥꯅ ꯁꯤꯂꯣꯡꯗ ꯍꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯒꯤ ꯌꯨꯝꯗꯁꯨ ꯍꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯃꯆꯨ ꯑꯣꯟꯕ ꯑꯍꯥꯟꯕꯗ ꯑꯉꯧꯕ ꯑꯣꯏꯔꯝꯕꯗꯒꯤ ꯄꯤꯡ ꯂꯥꯛꯏꯔꯥ ꯁꯤ ꯃꯆꯨ ꯑꯣꯏꯔꯒ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯁꯤꯁꯦ ꯐꯖꯩ ꯌꯥꯝꯅ ꯁꯤꯒꯤ ꯂꯩꯁꯦ ꯃꯇꯨꯝꯒ ꯇꯥꯔꯒꯀꯣ ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯌꯨꯝꯗꯤ ꯏꯆꯤꯛ ꯆꯤꯛꯑꯅꯤ ꯑꯩ ꯉꯔꯥꯡꯒꯤ ꯐꯤꯔꯣꯜꯁꯦ ꯈꯔ ꯀꯪꯕ ꯋꯥꯠꯇꯅ ꯁꯤꯗ ꯐꯧꯖꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯏꯅꯦꯝꯕꯣꯛꯅ ꯄꯣꯠ ꯆꯩ ꯍꯥꯞꯄꯛꯄ ꯕꯦꯒꯇꯨꯅꯤ ꯁꯨꯗꯣꯛꯑꯒ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯗꯤ ꯉꯥꯔꯤ ꯀꯩꯀꯩ ꯑꯗꯨꯝ ꯍꯥꯞꯄꯛꯄꯅꯤꯅꯀꯣ ꯁꯦꯡꯅ ꯁꯨꯗꯣꯛꯑꯦ ꯑꯗꯨꯝ ꯖꯍꯥꯇꯥ ꯆꯠꯂꯁꯨ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯈꯨꯟ ꯑꯃ ꯎꯆꯤ ꯆꯤꯛꯈꯥꯏꯈ꯭ꯔꯕ ꯀꯩꯅꯣ ꯏꯅꯦꯝꯕꯣꯛꯅ ꯃꯈꯨꯟ ꯑꯃꯗꯤ ꯍꯣꯕꯅꯤ ꯍꯥꯏꯅ ꯄꯣꯠꯄꯨꯗꯤ ꯇꯥꯗꯦꯗ ꯑꯗꯨꯒ ꯑꯩꯁꯦ ꯀꯦꯛ ꯁꯦꯝꯗꯣꯛꯑꯒꯦ ꯑꯅꯤꯁꯨ ꯂꯩꯇꯕꯅꯤꯅ ꯍꯩꯅꯁꯤ ꯚꯅꯤꯂꯥ ꯑꯦꯁꯦꯟꯁ ꯍꯧꯖꯤꯛ ꯂꯩꯔꯛꯄꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯍꯩꯅꯧꯁꯦ ꯈꯨꯏꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦ ꯁꯨꯅꯨꯍꯣꯏꯁꯨ ꯄꯔꯨꯍꯣꯏꯁꯨ ꯑꯝꯇ ꯆꯥꯅꯤꯡꯗꯦꯕꯀꯣ ꯈꯨꯏꯔꯃꯤꯅ ꯑꯗꯨꯝ ꯊꯝꯕꯒꯤꯅꯤꯁꯦ ꯐ꯭ꯔꯤꯖꯇ ꯊꯝꯃꯐꯥꯎꯗ ꯑꯗꯣ ꯍꯩꯅꯧꯁꯦ ꯍꯥꯞꯆꯤꯜꯂꯒ ꯃꯦꯡꯒꯣ ꯀꯦꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯨꯖꯤꯒꯤ ꯑꯣꯏꯅ ꯍꯧꯔꯒꯦ ꯃꯩꯗꯥꯗꯤ ꯁꯤꯖꯤꯟꯅꯔꯔꯣꯏꯒꯦ ꯁꯨꯖꯤꯁꯦ ꯀꯞ ꯑꯃꯒ ꯃꯈꯥꯏ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯐ꯭ꯔꯨꯠ ꯀꯦꯛ ꯁꯨꯖꯤ ꯀꯦꯛ ꯃꯃꯥꯡꯗꯁꯨ ꯁꯦꯝꯈ꯭ꯔꯦꯀꯣ ꯑꯗꯨꯏꯁꯨ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯛꯄ ꯑꯅꯧꯕ ꯑꯣꯏꯅ ꯆꯪꯉꯛꯄ ꯌꯥꯗꯤ ꯑꯃꯨꯛ ꯀꯦꯛꯁꯦ ꯍꯥꯏꯔꯛꯄꯁꯦ ꯄꯥꯛꯅꯁꯨ ꯍꯥꯏꯔꯛꯄꯒ ꯑꯃꯨꯛ ꯉꯁꯤꯁꯦ ꯍꯧꯔꯅꯤꯀꯣ ꯑꯗꯣ ꯑꯃꯨꯛ ꯀꯣꯃꯦꯟꯗꯒ ꯏꯆꯦ ꯐꯖꯅ ꯐꯨꯜ ꯍꯥꯞꯄꯤꯔꯛꯎꯒ ꯍꯥꯏꯔꯛꯄꯁꯦ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯃꯅꯨꯡꯗ ꯇꯧꯕꯅꯤꯅꯅꯦ ꯊꯤꯕ ꯑꯩꯁꯨ ꯋꯥꯏꯑꯦꯕ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯔꯦꯁꯤꯄꯤ ꯎꯠꯄꯒꯤꯇ ꯅꯠꯇꯕꯅꯤꯅꯀோ ꯕ꯭ꯂꯣꯛ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯞꯄꯅꯤ나 ꯑꯩꯁꯨ ꯊꯤꯐꯝꯗꯣ ꯈꯪꯗꯕꯗꯣ ꯑꯗꯣ ꯉꯁꯤ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯃꯦꯟꯗ ꯍꯥꯏꯔꯛꯑꯒꯗꯤ ꯑꯃꯨꯛ ꯍꯧꯔꯒ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤꯅ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯆꯥꯁꯟꯅꯤꯡꯗꯕꯗꯣ ꯑꯗꯣ ꯍꯩꯅꯧꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯁ ꯁꯦꯝꯗꯣꯛꯑꯒ ꯇꯛꯈꯥꯏꯔꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯈꯤꯇꯪꯇ ꯍꯥꯞꯄꯒꯤꯇꯅꯤꯗ ꯑꯗꯨꯝ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯅꯤ ꯍꯨꯟꯁꯨ ꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯦꯡꯒꯣ ꯀꯦꯛ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯟꯖꯜꯂꯕ ꯌꯥꯝ ꯍꯦꯟꯅꯕꯨꯗꯤ ꯍꯥꯞꯄ ꯅꯠꯇꯦꯗ ꯑꯗꯣ ꯁꯤꯒꯤ ꯑꯦꯁꯦꯟꯁꯁꯦ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯉꯁꯤ ꯂꯩꯔꯛꯄꯁꯦ ꯃꯦꯡꯒꯣꯒꯤꯇ ꯃꯅꯝ ꯅꯝꯅꯕꯒꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯦꯛꯀꯤ ꯃꯅꯝ ꯑꯃ ꯃꯥꯒꯤ ꯂꯩꯖꯕꯗꯣ ꯍꯥꯎꯅꯕꯒꯤ ꯈꯤꯇꯪ ꯍꯥꯞꯀꯦꯗꯤ ꯇꯧꯕꯅꯤ ꯑꯗꯣ ꯁꯨꯖꯤꯁꯦ ꯑꯩꯅ ꯀꯞ ꯑꯃꯒ ꯃꯈꯥꯏ ꯑꯗꯨꯝ ꯃꯦꯖꯔꯃꯦꯟꯁꯦ ꯑꯩꯁꯨ ꯆꯥꯡ ꯑꯃ ꯈꯪꯅꯕꯒꯤꯀꯣ ꯑꯩꯒꯤ ꯀꯦꯛ ꯇꯤꯟꯗꯣ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯕ ꯅꯠꯇꯕꯅꯤꯅ
ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯀꯞ 1.5 ꯃꯩꯗꯥ ꯈꯪꯗꯦ ꯃꯩꯗꯥ ꯑꯣꯏꯔꯒꯅ 2ꯀꯣ ꯁꯨꯖꯤ ꯑꯣꯏꯔꯒ ꯄꯣꯞꯊꯣꯔꯛꯄꯅꯤꯅ ꯃꯥꯗꯤ 1.5 ꯂꯧꯕꯅꯤꯅ ꯑꯗꯨꯒ ꯁꯨꯖꯤ ꯀꯞ 1.5ꯒ ꯑꯗꯨꯒ ꯍꯩꯅꯧꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯩ ꯌꯦꯔꯨꯝ ꯀꯩꯀꯩꯗꯤ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯁꯪꯒꯣꯝꯁꯦ ꯄꯋꯥ ꯑꯃꯃꯨꯛꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯒ꯭ꯂꯥꯁ ꯑꯝꯗ ꯈꯥꯏꯗꯣꯛꯄꯅꯤ ꯀꯌꯥꯃꯨꯛ ꯆꯪꯕ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨ ꯐꯖꯅ ꯆꯤꯅꯤꯒ ꯁꯨꯃꯨꯛ ꯂꯩꯍꯧꯔꯦ ꯆꯤꯅꯤ ꯂꯥꯏ ꯁꯨꯖꯤꯒ ꯍꯩꯅꯧꯒ ꯁꯪꯒꯣꯝꯒ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯈꯣꯏ ꯁꯨꯖꯤꯅꯤꯅꯀꯣ ꯔꯦꯁ ꯄꯤꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯀꯦꯛꯁꯦ ꯈꯨꯗꯛꯇ ꯍꯧꯔꯗꯤ ꯀꯦꯛꯇꯣ ꯀꯥꯏꯅꯦꯕꯀꯣ ꯇꯣꯏꯅꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯔꯦꯁ ꯄꯤꯔꯒ ꯄꯣꯞꯊꯣꯛꯍꯜꯂꯒ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯏꯁꯤ ꯃꯅꯨꯡꯗ ꯑꯩꯅ ꯆꯤꯅꯤ ꯂꯧꯔꯦ ꯆꯤꯅꯤꯁꯦ ꯉꯁꯥꯏ ꯁꯨꯖꯤ ꯀꯞ ꯁꯤꯒꯤ ꯀꯞꯁꯤꯗ ꯑꯗꯨꯝ ꯑꯣꯜꯂꯕꯀꯣ ꯁꯨꯖꯤꯁꯦ ꯀꯞ 1 ꯐꯥꯗꯦꯀꯣ ꯆꯤꯅꯤꯁꯦ ꯀꯞ 1 ꯐꯥꯗꯦꯕ ꯃꯃꯥꯏ ꯑꯗꯨꯒ ꯊꯥꯎꯁꯤꯁꯨ ꯑꯩꯅ ꯈꯥꯏꯗꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯞꯁꯦ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯀꯞ ꯑꯃꯗꯀꯣ ꯁꯔꯨꯛ 3 ꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ 1/3ꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯀꯦꯛ ꯇꯤꯟꯁꯦ ꯑꯩꯒꯤ ꯀꯦꯛ ꯇꯤꯟꯁꯦ ꯑꯅꯧꯕ ꯑꯃꯁꯨ ꯂꯩꯅꯤ ꯁ꯭ꯀ꯭ꯋꯦꯔ ꯔꯦꯛꯇꯦꯡꯒꯜꯒꯤ ꯁꯥꯏꯖ ꯍꯥꯏꯗꯤ ꯑꯁꯥꯡꯕꯒꯗꯣ ꯍꯥꯔꯠ ꯁꯦꯞꯀꯗꯣ ꯑꯃꯁꯨ ꯂꯧꯅꯤꯡꯉꯦ ꯑꯁꯤꯗ ꯑꯗꯨꯝ ꯀꯌꯥꯁꯨ ꯍꯦꯟꯅ ꯆꯥꯗꯕꯅꯤꯅꯀꯣ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯀꯦꯛ ꯇꯤꯟꯁꯦ ꯑꯗꯨꯝ ꯊꯝꯃꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯅ ꯃꯩꯗꯥ ꯍꯥꯞꯄꯒ ꯀꯣꯠ ꯇꯧꯔꯒ ꯊꯝꯃꯦ ꯍꯣꯔꯦꯟ ꯅꯞꯇꯅꯕ ꯑꯩꯅꯀꯣ ꯕꯇꯔ ꯄꯦꯄꯔ ꯂꯩꯇꯕꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯨꯖꯤꯁꯤꯁꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯩ ꯍꯥꯏꯅꯤ ꯄꯣꯞꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯤꯅꯤꯁꯦ ꯑꯩ ꯇꯛꯈꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯝꯗ ꯁꯨꯖꯤꯒ ꯍꯩꯅꯧꯒ ꯑꯁꯤꯁꯦ ꯀꯩꯅꯣ ꯀꯔꯤꯒꯅꯣ ꯀꯩꯅꯣ ꯑꯩꯁꯦ ꯁꯪꯒꯣꯝꯒ ꯇꯧꯈꯤꯕꯁꯦ ꯍꯥꯞꯆꯜꯂꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯎꯪꯉꯛꯀꯦ ꯑꯝꯇꯪ ꯑꯗꯨꯝ ꯑꯗꯨꯑꯣꯏꯗꯤ ꯅꯩꯍꯧꯕꯂꯒ ꯀꯩꯅꯣ ꯃꯊꯧ ꯇꯥꯔꯔꯣꯏ ꯈꯨꯠꯅ ꯃꯇꯝ ꯆꯪꯅ ꯅꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯍꯥꯎꯅꯕ ꯑꯩꯅ ꯁꯪꯒꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄ꯭ꯔꯥꯡꯗꯣ ꯃꯂꯥꯏꯗꯣ ꯍꯥꯞꯆꯟꯕꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯩꯅ ꯎꯪꯉꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯨꯖꯤꯗꯨꯁꯨ ꯈꯤꯇꯪ ꯑꯃꯨꯛꯀꯣ ꯃꯀꯨꯞ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯑꯦꯁꯦꯟꯁꯁꯦ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯡꯒꯠꯂꯅꯤ ꯍꯩꯅꯧ ꯃꯅꯝꯗꯤ ꯐꯖꯅ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯛꯑꯦ ꯕꯦꯀꯤꯡ ꯄꯥꯎꯗꯔꯅꯤ ꯁꯤꯅ ꯆꯥꯃꯁ ꯑꯃꯒ ꯈꯤꯇꯪ ꯍꯥꯞꯀꯦ ꯌꯥꯝꯗꯤ ꯌꯥꯝꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯀꯦꯛꯁꯦ ꯑꯗꯨꯒ ꯁꯤꯅ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯑꯩꯅ ꯍꯥꯞꯈꯤꯗꯕꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯑꯩꯈꯣꯏꯒꯤ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯍꯥꯞꯄꯒ ꯌꯥꯝꯅ ꯑꯣꯠꯈꯥꯏꯔꯁꯨꯀꯣ ꯀꯦꯛꯁꯦ ꯍꯦꯛꯇ ꯀꯜꯂꯦꯕ ꯑꯗꯨꯅ ꯇꯞꯅ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯅꯝꯒꯤ ꯍꯩꯅꯧꯒꯤ ꯃꯅꯝꯁꯤꯅꯇꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗ ꯑꯗꯨꯏꯁꯨ ꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯦꯕ ꯀꯦꯛ ꯍꯥꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯆꯥꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯇꯧꯔꯒ ꯆꯥꯅꯤꯡꯕ ꯋꯥꯁꯜꯂꯛꯑꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯩꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯤꯀꯣ ꯀꯦꯛ ꯍꯥꯏꯕꯗ ꯍꯧꯕꯗ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯦ ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯍꯧꯕ ꯉꯝꯄꯣꯠ ꯅꯠꯇꯦꯗꯀꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯦꯛ ꯄꯥꯝꯕꯁꯤꯗꯕ ꯁꯣꯅꯣꯏ ꯄꯥꯔꯨꯏꯁꯤꯅ ꯑꯗꯣ ꯑꯩꯒꯤꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯛꯁꯤꯗ ꯑꯩꯅ ꯈꯤꯇꯪꯀꯣ ꯐ꯭ꯔꯨꯠꯀꯨꯝꯕ ꯀꯩꯀꯩ ꯍꯥꯞꯅꯤꯡꯕ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤꯗꯣ ꯍꯥꯞꯀꯦ ꯇꯧꯔꯒ ꯂꯩꯔꯝꯗ꯭ꯔꯦ ꯆꯦꯔꯤꯗꯨꯁꯨ ꯄꯥꯔꯨꯅ ꯇꯤꯚꯤ ꯌꯦꯡꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯅ ꯕꯗꯥꯝꯁꯦ ꯈꯤꯇꯪ ꯀꯨꯞꯅ ꯁꯣꯏꯔꯒ ꯃꯊꯛꯇ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯅꯤꯠ 35-40-50-60ꯃꯨꯛꯇꯤ ꯃꯩ ꯇꯞꯍꯜꯂꯒ ꯌꯥꯏꯔꯒꯦ ꯑꯗꯨꯒ ꯁꯪꯒꯣꯝꯁꯦ ꯂꯩꯍꯧꯔꯦ ꯑꯩꯒ ꯒ꯭ꯂꯥꯁ ꯑꯃꯈꯛꯇ ꯑꯗꯨꯒ ꯊꯥꯎꯁꯨ ꯈꯔ ꯌꯥꯝꯃ ꯃꯥꯜꯂꯦꯅ ꯑꯩꯅ ꯈꯔ ꯂꯧꯊꯣꯛꯍꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯉꯥ ꯊꯣꯡꯕ ꯈꯔꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯥ ꯊꯣꯡꯕꯗꯣ ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯆꯥꯔꯛꯑꯃꯤꯅꯀꯣ ꯏꯂꯤꯁꯥꯒꯁꯤꯁꯨ ꯌꯥꯝ ꯆꯥꯔ ꯂꯦꯊꯣꯛꯑꯦꯕ ꯊꯥꯎ ꯀꯩꯀꯩ ꯑꯗꯨꯅ ꯌꯦꯟꯗꯦꯝ ꯑꯃ ꯀꯥꯡꯁꯣꯏ ꯇꯧꯁꯜꯂꯒꯦ ꯉꯥ ꯑꯌꯥꯏꯕ ꯀꯩꯀꯩ ꯍꯥꯞꯆꯜꯂꯒ ꯀꯦꯛ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯊꯣꯡꯖꯤꯜꯂꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ 30ꯗꯤ ꯐꯥꯔꯦꯀꯣ 30 ꯐꯥꯗ꯭ꯔꯤ 19 ꯍꯥꯏꯇꯥꯔꯦ ꯆꯦꯛ ꯇꯧ ꯌꯦꯡꯒꯦ ꯑꯩꯒꯤ ꯀꯦꯛꯁꯦ ꯈꯤꯇꯪꯗꯤ ꯍꯥꯏꯗꯤ ꯃꯈꯥꯔꯣꯝꯗ ꯈꯤꯇꯪ ꯃꯨꯟꯕ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯃꯤꯅꯤꯠ 5-10 ꯈꯛ ꯑꯃꯨꯛ ꯊꯝꯃꯒꯦ ꯑꯗꯨꯝ ꯃꯤꯅꯤꯠ 10 ꯃꯤꯅꯤꯠ 95ꯁꯤꯗꯤ ꯑꯗꯨꯝ ꯀꯦꯛꯇꯤ ꯃꯨꯜꯂꯕꯅꯦꯀꯣ ꯑꯗꯣ ꯃꯤꯅꯤꯠ 10 ꯑꯩꯅ ꯊꯝꯃ ꯃꯇꯨꯡꯗ ꯑꯩꯒꯤꯁꯦ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯒꯦ ꯉꯁꯥꯏ ꯑꯩꯅ
ꯄꯦꯠꯀꯗꯕ ꯃꯐꯝꯁꯦ ꯌꯦꯡꯕꯅꯦꯕ ꯉꯁꯥꯏꯗꯤ ꯇꯣꯜꯂꯛꯇ꯭ꯔꯕꯅꯤꯅ ꯆꯥꯃꯁ ꯃꯅꯤꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯗ ꯑꯇꯩꯗꯤ ꯂꯣꯏꯅ ꯑꯗꯨꯝ ꯃꯨꯜꯂꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯏꯪꯍꯜꯂ ꯊꯝꯒꯦ ꯍꯩꯅꯧꯒꯤꯅ ꯃꯁꯛꯁꯦ ꯑꯃꯨꯛ ꯍꯩꯅꯧ ꯌꯥꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯁꯛꯁꯦ ꯏꯊꯤ ꯊꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯦꯛꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯡꯁꯣꯏꯁꯨ ꯂꯣꯏꯔꯦ ꯃꯅꯝꯅ ꯀꯦꯛꯀꯤ ꯃꯅꯝꯒ ꯑꯗꯩꯗꯤ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯗ ꯑꯩꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒꯤꯀꯣ ꯃꯅꯝꯒ ꯅꯨꯡꯁꯤꯔꯦ ꯀꯥꯡꯁꯣꯏꯁꯤꯅ ꯍꯦꯟꯅ ꯆꯥꯛꯀꯁꯦ ꯌꯥꯝꯅ ꯆꯥꯁꯤꯟꯒꯗꯕ ꯑꯝꯇ ꯉꯥꯜꯂꯤ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤ ꯉꯥꯏꯔꯅꯤ ꯁꯣꯅꯨ ꯄꯔꯨꯗꯤ ꯋꯥꯠꯂꯤꯗ ꯁꯣꯅꯨꯗꯤ ꯉꯟꯅ ꯂꯥꯛꯑꯅꯤ ꯑꯗꯨ ꯁꯣꯅꯨ ꯂꯥꯛꯄꯒꯗꯤ ꯄꯔꯨꯁꯦ ꯄꯨꯡ 4ꯐꯧ ꯌꯧꯕꯅꯤꯅꯕ ꯑꯗꯨ ꯃꯥ ꯉꯥꯏ ꯉꯝꯗꯦꯕ ꯁꯣꯅꯨꯗꯤ ꯄꯨꯡ 3 ꯇꯥꯔ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯁꯣꯅꯨꯁꯨ ꯉꯥꯏꯔꯤꯉꯩꯗ ꯑꯩꯁꯦ ꯆꯥꯛ ꯑꯗꯨꯝ ꯂꯥꯝꯁꯜꯂꯦ ꯀꯦꯛꯁꯦ ꯑꯩ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤꯗꯤ ꯍꯧꯔꯒ ꯁꯣꯅꯨ ꯄꯔꯨꯗ ꯇꯦꯁ ꯇꯧꯍꯟꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯍꯥꯟꯅ ꯇꯦꯁ ꯇꯧꯔꯒꯦ ꯑꯩꯁꯦ ꯆꯥꯛ ꯈꯔ ꯂꯥꯝꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯝ ꯀꯦꯛꯀ ꯍꯧꯅ ꯂꯩꯔꯕꯅꯤꯅ ꯃꯆꯦꯠ ꯑꯃ ꯇꯪꯉꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟ